ngase phong ki batuan ba manipuri sifong singa masum thoki ba thawdo wa thok singdagi maroi bi pauk sing khongo saraga manipur top channel gi mekedi gi meyam da thamjigi an bada naharol gi thawdang pauk si digi lako saraga Myanmar gi sagaing region da numai kam na bigi thawdok ta Chin Kuki Zo militant kun gi mathak ta sire Tampak Lalhouba marirom aso apanang le Borat amasu Myanmar gi ngangkhai paring da leiriba border pillar number 60 61 amasum 62 gi marak ta leiba Myanmar gi sagaing region gi Mapama da haukiba numit khrani gi mamang gi Myanmar army amasung Manipur gi Tampak lamda base tawba lahulup khara gi apunba kangbuga Chin Kuki Zo militant singa akan mamong na numai kam nakhre Thawdo adu Chin Kuki militant gi mai kaida miyoi kun gi mathak sikre aduga Tampak ta base tawba lahulup marirom soklaidi Thawdo siga mari lainana thajabi yaba paw man hairi haukiba numit khrani gi mamang da Chin Kuki Zo militant singa Myanmar army ga tangkak naina akan mamong na numai kap na duna lakhi numai kap na badu da Chin Kuki Zo militant kun gi mathak ta sikre aduga hairiba lan adu saruk yaruba Tampak ta base tawba tungan ba lahulup khara gi miyoi singsu Myanmar army gi marakta numai kap na ba yawruba adu da sawrak na miyoi mari gumba aso apan yarom gani hairi hairiba numai kap na badu ngarang nungthil pung ahung ga makhairam taba phawba satakhi hairi numai kap na riba maphamadu masing yamlaba Chin Kuki Zo militant singi ahenba kadar singdana tana militant sing adu gi shakti leiraba Jet Fighter Kangbusu sangsilaki ahenba kadar sing maphamadu sangsilaktuna khudum sansilakpadagi maphamadu gi Myanmar army mari Tampak ta base to Lalhouba sing adu safagadaba maphamda handoknarakhi paw sina makhatana hai ngarang numidang atheng bar Tampak ki Lalhouba Kullum amadi Myanmar army khara India gi border lanchilaktuna Moljang da leiba taragatre suba Assam Rifles ki camp da sangjarakre hari sangjarakhraba Tampak ki Lalhouba sing adu taragatre sub AR makhatana Sandil gi border area leiba kunga mathoi suba Assam Rifles natragana More da leiba manga suba Assam Rifles da sinara kadra natragana Sandil police station sinara kadra haiba khangdri Panba yaribiri Chin Kuki Zo militant singna Myanmar gi sagaing region gi manungsan mafam singda militant singna khudum sanchilagani haina phongdoraki basu lekre wafam adubu laukthraba matung Chin Kuki Zo militant amasu Myanmar army gi marakta hena akan mamong na numai kamna bigi thawdok sing satharakhibani haina paushna makhatari amaromdana Hoyelan pauduna sumna report tawri Indo Myanmar ngamkhai paringi border pillar 61 62 manakta akan makhutongrakre Manipur gi Lalhouba ani gi combined team gi khuta amukta Chin Kuki militant kulhum sire ngamkhai lanchilakpa Manipur gi Lalhouba ani gi kadar kunga homdoi security force na fakhre Sandel lanchilakpa Myanmar army yauna miyoi yangkhairom amuk hana khusinakhre mamang thagi kunthraga mathoida more da Manipur police gi SDPO Singtham Anand Kumar nomoina kaptano khatkiba masum thawdu odurgi more da ihen state force sanction bada Sinam khulda Chin Kuki militant sing ambush taraktuna personal ahum suan graba matungi more town yauna ngamkhai ka paring da leiba khul singda paktakna operation sa tharakpadagi Myanmar gi ngamkhai da lanchin ki ba Chin Kuki terrorist singa Manipur gi mapangal kalaba Lalhouba ani gi combined team ga akan mamuna khuthokna bada Chin Kuki militant kun hena sirahiri Pausna haibada more town amasu Myanmar ga taina ngamkhai paring da leiriba khul singda Manipur gi state force na akan makoming operation sa tharakpadagi Myanmar amasu Manipur gi ngamkhai da operate tawrakhiba Chin Kuki militant sing Myanmar rom da sanction khibadagi makoibu Manipur gi Lalhouba ani gi kadar singna senaduna lakhibani hairi Lalhouba ani sina Chin Kuki militant singi khungul liba horakpadagi Susampur da leiramba Chin Kuki militant singi masing yamlaba kadar sing phawba More rom da thomjilalaga ngangkhoi paring da leiduna Manipur gi Lalhouba ani na sathariba thawong asi mayokna ba sem sakhi hairi Talaksida ngarang numidang pung tareram tarakpada Manipur gi Lalhouba ani gi combined team amaga Chin Kuki terrorist singa border pillar number 61 amasum 62 gi manakta leiba mafam amada hak thengna thengaina khibadagi Manipur gi Lalhouba ani gi combined team gi khutta amukta Chin Kuki militant kun gi mathak sikhibani haidi adu manamak Manipur gi Lalhouba ani gi combined team gi maikedesu asu apan yawkhi haidi adubo sapsaba asu apan nanglaba kadar singi masingdi khangmangam khidi Nakalani na kuthok narakpadagi thawdok thokpham da nakna leiba Myanmar gi mafam kharadagi leiba adugi khunja sing yauna Myanmar army gi personal kharaga punna miyoi yangkhairom leiba ani gi ngamkhai lanchilalaga Sandel district rom da sensilaki hairi Myanmar rom gi sensilaki ba miyoi sing adu leiba sigi ngamkhai manung da leiriba taragatare suba Assam Rifles ki post ama tamna sangsilaki bani Mafam asida sensilaki ba miyoi sing adu post asigi personal singna Palel da leiba kun ga taruk suba sector Assam Rifles ki post pura ba matung Palel gi kun suba Assam Rifles na more gi
Kondong Leremi Manakta Bamanga Suba Assam Rifles key location point KLP Tana Tilaki. Aduga Myanmar gi miyoy sing adu mga Super Assam Rifles na section ng akselaga more gate number 1 tana puraktuna Myanmar authority da amuhana kushina ki haidi thagdor sigi matang na makata na phangba pawda Chin Kuki militant sing bu khutha amukta loisin ki ba Manipur gi Lalhouba ani gi combined team adu gi kadar kun go homdoirom ngarang Manipur gi ngamkhai tana lanchilakpada lewa sigi ngamkhai ngak gi security force ki team amagi khutta takra haidi Manipur gi Lalhouba ani gi kadar sing adu security force kangbu aduna tekta kaidana more da leiba sapagadaba mafam amada purakre haina su makhatari Laiba asiki security force ki khutbu amagi khut takraba Manipur gi Lalhouba ani gi apun kadar kunga homdoi du gi manungda People's Revolutionary Party of Kanglaipak Pripak ki kadar taragamani yawi duga atop kadar mapana Manipur gi Lalhouba amagi ne haidi Adumainama underground organization ani gi Lalhouba kungo homdoi phaki basiga mari leinana Manipur lengang natragana akaknaba security force ki khutpu adu gi maikai digi official oiba sirula mata thulakpa lekhidri amaram nanga se yu phawbu ngangkhai paring da Chin Kuki militant singa makhoiga yanadaba Myanmar army gi marakta su leptana khut thokna bigi thaudok thoki hairi panba yabadi thasi gi nipana Kuki NP Sandel na tholokiba sirula mada Sandel district ki Khengzoi subdivision gi manung sanba Salon Kulda Liba Ahanba Assam Rifles ki commanding officer Oiriba Mitei Misamana Myanmar gi Mitei Lalhouba sing leba sigi ngamkhai romda pushilangna bohonare Wafam Masima Famasida Liba Aibam Jang Khul gi Khunjasna khanglakpani haina Assam Rifles ki commanding officer asida charge tarokpa lekhibani Kuki NP Sandel gi siroladuna Assam Rifles ki commanding officer sina Mitei UG gi kadar singadu Imphal tamna purakna ba thawrang toki haina su charge tokibani Dr. Lamtintang Haukip Kawa Miyemensu, Narangi Taudoshi Matanga, social media, the Fondora Puapamda, Ahan Assam Rifles ki Kangbusu ng Narang Numidang Pung Tariram Tarapada, Indo Myanmar Kagi Border Pillar 61 Muslim 62 the Myanmar Romdigi, Mita Yuzi Kadarsing Sanghalangnaba, Taurang Tauri have a wapams Fondora Kivenanisu, Pau Shita Makatanas Palakli Atopa Pau Madana, Lament when missing na, Lysang Tugairam Lake, Pari Puria Toba. Ningsing Luki Manung Sana Lady was seeing love Nongpok Ningto Ima Pantu Big Lasang Sida Masakang Dava Lamhenba, Nisha Saba, Mio in Henning Navakarana, Lagi Lasangi Tong Tugaira Mamadi, Ipa Madi, Imagi Pizol, Matomaram Kangdana, Saikaira Tamlamba Tamoshok Yaninde, Kandem Tawi and a Pari Puri Atoba Ningsing Loop Ningsing Kul, Zeribam the Tatorok Pasiro Lamana Kangalakli. Cyril Sinamakaraduna, Mara later sing Atuba the Lupasi office the Laglaga, Lale Heisenava Kangalakli, Natravadi, legal Gueba procedure ama, sanction of the same Sab and Lloyd Hennis Kangalakli. Maramaduna seeing levelation as she would like Gueba Toram Ama, Pangtok Napahonavada, Satlivet Hasi Kuntra Pawagi Wena, Biodiversity Pa Ashida. Visitors singna lam koiba yengba lakpada athingba thamjare masigidama visitors singna warau bidana bakhanjari loidana thong hangdringai manungda miyamgi phanaba CCTV camera khara panaba tharang leire amadi sangthok sangsinda hanaga manadaba mongda ahongba khara leiragan haba wafam fongdurakli atopa paw madana hoyelan paw poksi dikilo khosaraga Manipur Building and Other Construction Workers Welfare Board to wangtara Board ki eki section ani gi makhada sisto ki ba beneficiary singi masing pi bangamdre RTI gi khutang na pu hairu bada board ki section 6 ki makhada phangki ba monthly contribution singi total amount su piraktre amaramdana lanjenari ba mairoi singi damak lengang na khutung sa ba sing leptana piri Imphal gi North AOC da leriba Directorate Complex ki second floor da leriba Manipur Building and Other Construction Workers Welfare Board MBOCWWB the Right to Information RTI Act 2005 section 18 by 19 gi makhar tuan ba wang tara hangki bagaluna wang singa duga mari le ba pakhum gi official loiba documents sing PBU hairu bagi pakhum da board asigi section ani gi makhada sis tau khara beneficiary sing apanu mi sing amasum board asigi section 16 gi makhada board na phangki ba monthly contribution sing apun ba senpam khangan biu haijaki bada pirak pangamdre hairi RTI Act section 18 by 19 gi makhara wang taraga loinana documents sing PB na ba apply tawhiba mioi du gi maming songtham na basandra kawi pasoi part 3 post office langjing asoba police station pasoi na hari magna mari lena ba documents sing loinana wang taragi pakhom PB na ba board asigi state public information officer SPIO da ayiba sirul ama September mari English nganiga kungo homdoi da pishin kibane hari adugi applicant sina hangki bong singi pakhum singna mamang thagi kunthraga mathodi applicant sita pirak kibane hari RTI eki kuthang da
एप्लीकान असिना हंखिबा अपुनबु वहंग तरागी मनुंगदा तरेट की मरी लेनबा पाखुमसिंग पिरखरबसु वहंग नंबर मरी ओरिबा हौखिबा सही इंग्लिश सिंगनिगा तरागा मपनदगिन कुन कुनदगिन कुनगा मथु कुनगा मथुदगिन कुनगनि थोय मसुम कुनगनि थोयदगिन कुनगु हुमदोय बोर्ड बिल्डिंग एंड अदर कंस्ट्रक्शन वर्कर्स RENCS Act 1966 की सेक्शन 14 की मखादा हारिबा सही सिंगसिदा सिस काकथखिबा तौखिबा बेनिफिशियरी सिंगी अपुनबा मसिंग कयानो हाइन हंखिबगी पाखुमदा हौजिमकी ओइनदि अपुनबा मसिंग फंगनबा ngamdri हाइना खुमलखरायरि अदुगी एप्लीकान की वंग नंबर 5 द बोर्ड असिगी एक असिगी सेक्शन 17 की मखादा हौखिबा कुमजा इंग्लिश सिंगनिगा तरागा मपनगिन कुन कुनदगिन कुनगा मथुय दिगिन कुनगनि थोय मसुम कुनगनि थोय दिगिन कुनगो हमदोय ओइना सिस तौखिबा बेनिफिशियरी सिंगी अपुनबा मसिंग कयानो हाइदुना हंखिबगी पाखुमदि पिरखिद्रायरि अदुगा तरुक सुबो वहंगदा बोर्ड असिगी एक असिगी सेक्शन 16 की मखादा हौखिबा कुमजा इंग्लिश सिंगनिगा तरागा मपनदगिन कुनदगिन कुनगा मथुय दिगिन कुनगनि थोय कुनगो हमदोय मसुम हौजिक चलिबा कुनगो हमदोय दिगिन कुनगो मरी असिदा बोर्ड असिना फंखिबा मंथली कंट्रीब्यूशन सिंगी अपुनबा सेनफमना कयानो हाइदुना हंखिबगी पाखुमसु पिरक्तरे हाइदि अदुमैनामा बोर्ड असिदा हौजि कॉन्ट्रेक्चुअल स्टाफ रेगुलर स्टाफ कया थबक तौरिबगी स्टाफ सिंगदुगी रिक्रूटमेंट रूल गा कोनाबा अपॉइंटमेंट ऑर्डर सिंग पोस्ट ग्रेजुएशन की ऑर्डर सिंग इंटरव्यू पांगथोखिबगी नुमित यावना पाउसे सिंगदा एडवर्टाइजमेंट ऑर्डर सिंग पोस्ट ग्रेजुएशन की ऑर्डर सिंग इंटरव्यू पांगथोखिबगी नुमित यावना पाउसे सिंग एडवर्टाइजमेंट तौखिबगा लोइनना मखोयगी पे स्ट्रक्चर सिंग पीबीयू हाइरबु वांगी पाखुमददि हाउसिंग बोर्ड असिदा रेगुलर स्टाफ हुमफु लैरि अदुमैना मखोयगी पोस्ट ग्रेजुएशन की थबक्ति बोर्ड असिना तौद्रि हाइना फोंदुरकले हाइरि अमरमदा बोर्ड असिदगी फंदगी चलिबा कुमजा इंग्लिश सिंगनिगा कुनगो हमदोयदा काइथोक्तुना येनथोखिबा अपुनबा सेनफम सिंग अदुना कयानो हाइदुर हंखिबु वंगी पाखुमददि हाइरिबु वंग असिगी पाखुमदि राइट टू इन्फॉर्मेशन एक्ट 2005 की सेक्शन 8 की सबसेक्शन 1 की क्लोज जी की मतुंगिना इन्फॉर्मेशन पिथोकपा याद्रे हाइनसु पाखुम पिरखि हाइदि RTI एप्लीकान असिना बोर्ड असिदा मरी लेनबा डॉक्यूमेंट सिंग पीबीयू हाइजबगा लोइनना हंखिबा अपुनबु वंग तरागी मनुंगना तरेकी पाखुम पिरखलगा मरुएबु वंग अहुंगी मतंगदा पाखुम पिरखिदबा असिगी मरम करिगी ओइरमगदगी हाइबसि मिया मरुओइना सुरि नोमलिबा लेबर सिंगी मैकेदिगी हंगनरखलि अमरोमदना लंजेनरिबा माहिरोय सिंगी दमक लेंगाना खुदुंसाबसिंग लेप्तना पिरि मे अहुमदगी हौरखिबा इरांगना मरम ओइरदुन लंजेनरिबा माहिरोयसिंगना मायुंगनरिबा खुदुंसादबसिंग कोखनबगिदमक मणिपुर लेंगाकी माइकेदिगी मखल क्यागी थबक थौरमसिंग पाइखलि हाइना ngasi numidang pung 13:09 tarakpada DIPR की खुथांगना फंगिबा मणिपुर लेंगाकी सेक्रेटरीट डिपार्टमेंट ऑफ हायर एंड टेक्निकल एजुकेशन की एडिशनल सेक्रेटरी डॉक्टर नेबेदिता लैरन लाखफम की सिरोल अमना फोंदोरखलि सिरोल असिना लांजेनरिबा माहिरोयसिंगना मायुंगनरिबा खुदुंसादबसिंग कोखनबगिदमक पाइखलिबा थबक थौरमसिंग अमुहना मियामदा खंगली हाइरदुना स्कूल सिंग तनमंजुर यूनिवर्सिटी सेंट्रल गवर्नमेंट इंस्टीट्यूशन सिंग मणिपुर यूनिवर्सिटी एफिलेट तौरीबा कॉलेज सिंग अमसु मेडिकल माहिरोयसिंगगिदमक लेंगाना पाइखलिबा थबकसिंग नाउनना निंगसिंगलि जून थादगी हौरदुन रिलीफ कैम्पसिंग लैरिबा माहिरोयसिंगी मथौ ताबसिंग यंगसिननबा रिलीफ कैम्पसिंग नोडल ऑफिसर अममम हापखि हाउजिक फावर मनाक नक स्कूल सिंग लंजेनरिबा माहिरोयसिंगी मनुंगदगी सादा मौद्रागा निपान की सांग हेना अमुहना मिंग चलहले एजुकेशन एज डायरेक्टोरेट हांगदोकदबा कंट्रोल रूम की खुथांग स्कूल सिंगी अटेंडेंस सिंग मॉनिटर तौरगनी हाइनसु फोंदोरखलि अतोप पावमदना अविनाश अमसुम एंटोनी मफम खांगनदबगी वाथो मका ताब खोंजंगी खननबा ngasi जेसिना मियांगी मिफम पांगथोकदौरि थासगी मंगागी अयुक्ता मोटरसाइकल अमदा पुन्ना तोंगमिनदुना सेकमाइरोमदा चखिबदगी मफम मसी लांथोकलगा कांगपोक्पी डिस्ट्रिक्ट याउसिनखिबदगी ngasi फावबा मफम खंगदना लेरकलिबा अखाम अवांग लेकाइदगी माइबम अविनाश एलाइस खाब सै तरागम अपोक्पा एम हेमंत अमसुम निंगथौजम एंटोनी एलाइस टेम्बा सै तरागतरु अपोक्पा लेखिदरबा एन सुंदरगी मतंगना सेमखिबा जेसिना मखोय अनिगे लंगला लंजन पुथोकबिदुन इमुंग मनुंग सिनाबियु हाइबा डिमांड ताक्सिलदुना ngarang ayuk pung mari dagi ngasi nungtil pung ama phawba manipur pumbada bangi khongjang sangsin khraba matung su JSC gi demand phangdabadagi makhatana sangsin gidaba khongjang sing ya thoknabagi dam hayang miyam gi oiba mifam ama pangthokadawri JSC gi convener tongbram dipakna thorakpa sirolamana angang ani gi matangda hayang ayuk pung 13 tarakpadagi miyang gi mifam ama akham football lampak ta pangthoklagani मिफम मसिता मणिपुर की सिविल सोसाइटी ऑर्गेनाइजेशन सिंग माइरोय सिंग की लुप सिंग पॉलिटिकल पार्टी सिंग मैरा पाइबी सिंग अमदि क्लब ऑर्गेनाइजेशन पुनमगना सरुक याबिदुन मांगख्रिबा अंगा अनि सिबु फंगनबा मदि हौजिक लैरिबो लैबा की इरांग असिदा लुप पुनमगना खुसमनदुना मखाताब करी खोंजंग सा थगदगी हाइबेगी मतंगदा खनगदौरिबा मिफम मसिता सरुक याबियो हाइरि
Panba yabadi angang ani na mayum na hanjilaktabadigi thangnaba numit tha asigi tarukta lamsanggi MLA S Rajen yauna angang anigi mama mapasing loinana governor minister amasum Rajya Sabha gi MP na singda ayiba sirol sing pisinduna angang ani bu atuba matamna makoigi mama mapasing na kusinabi haina takshin gi ba laikrabani angang ani gi matangna lamsang PS na missing report file torakpadigi khungul lirubada makhoi ani na pai gi mobile phone sing Senapati olpa mamagi manaktagi phangma ngamkhrabani hari atop paumana tha taruk helaglaba koki gi lana se BJP lenga na loisin me gi muhut yengdunu leiriba kari gi no sanathui leima hakthengna ba paudam sugunu gi khunjasing tha taruk hinjilaglaba koki militant sing lana se BJP lenga na loisin me gi muhuta angamba hat na hanbe gi mawong da asum yengdunu leiriba si yaningde khanariba nakalani puna phamina dunu yana ba purau ngamdraga na nupa thokna lamen tuyen ba koki singa si matung amo hana taraktana wa akan me action lokalo haina sugunu assembly constituency ki manung saliba sugunu wapok pi mamang lekai digo khoirapam ong sanathui lei mesai kuntraga marina thamoi sok phong dorakle haukiba me ahum degi sa tharagli sin ko ki militant sing gi lana si purup singa sina konsin ba kanglup sing gi militant sing kusam naraga landarakani lana si gi manung ga miyoi kya sikra kaya amna thiba phangdana leiri aduga miyoi lising hena sokpadagi lekana khrairi me ahum degi koki militant sing na mitei da landaba horakpadagi aikhoigi yumsu koki khulga yamna nakna leiba maramna aigi ipuroibana khulnga khoraga ayakti piklibi isa ani puraga me marigi nungthil pung ani ga makhairam tarakpada shangwaijin khunauda leiba aigi ipamda lanjalakibani adubu irang asi nem tharakpagi muhutta hena kanchilakibadagi me kunga taruktagi ayaki ipuroiba khoirapum debit su aikhoigi yumadurigi selaktuna aikhoi ani ga lakliba isa aniga aikhoi mari shangmaijin khunauda pun leraki aikhoi khaktanatana ayaki inembok isi amadi inaw nupi singsu selaktuna jun mapandagi Manipur college ta hangnokliba relief camp da sangjafam laudunu lerakli hari isa gi yum leiba sugunu wapokpi mamang lekai da aikhoi gi yum amanawna sanabagi dama thaurang tawduna sek nung lengoi amadi yo na singba paisinduna thamani adubu lana sigi khudong saba lawraga kuki militant singna sek lising mangagi manungda lising mari rom huran wikre sugunu wapokpi mamang lekai hairiba mitagi khulasiga naknana leiriba kuki amasum atopa puruki khulsingna wairamda kuki khulama lei makha thangmadana zawmi gi khulama leiraga mamangdana anal singna taba khulama leiribani yum sanana balaushinduna thamba sek sing mangkhibdana tana isagi yum kota haptuna thamba phabot yangkhai mangkhre hingnabagi lambida mateng khradang oinana haiduna loisaba yen sama nganu kunthra su mangkhre masidana tana yumda loisaba hui mapi ama san hatam ani ok manga cycle ama amasung gas cylinder ani faw huranuna pobikhre mathang aten ba pawmana Susampuda rally salaga home minister da memorandum pisinkhre ngasi joint student budi Susampuna sindru mafam asigi lamka public ground gi IB road phawraga mini secretariat phaw mairoi singi rally against education's negligence haiba khongjaga masalaga district asigi deputy commissioner gi khutangda home minister da memorandum ama pisinkhre district asigi mairoi kyana saruk yakiba khongjaga sina we want free education is our right haiba singba iba platecasting paikiba loinana slogan oina su laukheri atopa pawmana sakobagi postai pudunu lakpa truck satret pallaga leiri Committee on Tribal Unity Kotuna Mangjonuna Lakthokpa Laitana ngasi ayuk pung taruk tagi National Highway 2 da kaukiba pung nifuga nipan ge total shutdown amara moiraga ningol sakaubuga mari lainana posai pudunu lakpa yauna tangai phadaba pulam sik pusilakpa truck satre ki mathak Senapati district palli Paushin hai Kotuna ngasi ayuk pung taruk taba matamdagi horaga November 13 ayuk pung taruk phawba kangpokpida shutdown sathanaba phirep ngarang hing nunggai matungda pangthokiba Kotugi Department sing tungan civil society organization sing goeba atubu mifam na laukibani akham awang lekai digi nahani phabagi marida phakiba mi ani condition yaudna thado Kuki Zo na khundaba mafam digi lanjinariba mitai sing kaktama khunda leta hanana bhonaba loinana Kuki Zo sing khundaba mafam sing state force sing mathau tohonba yaro have demand total shutdown si laukibani total shutdown sina mara moiraga Senapati district ki Mayangkhang Ningthokpham Henbung Karong Lairoksing Tadubi amasung mawgi tuan mafamsingda mapawalamdagi lakpa pot thana yawba truck satre rom hauzik pandun lairi truck sing asi haukiba November 3 dagi horaga naga sing namna khundaba mafamsingda satakhiba economic blockade aduna maram oiraga Imphal yoksilakpa ngamdana lairi ngaida ngarang dagi Kangpokpi area da Kotugi lamjing makhara Kuki singna
irang hokibadagi national highway asida panduna lerakibana hari lambi asida panduna leiriba truck driver atu amana hai manipur gi national highway sing asi hauzik oiriba irangi phibam asida tammangamdaba phibam amada leiri khuda ki oina lambi thingjinba amasum blockade toksinba asina driver sing hainingai leitan awaba mayukna dur lerakhi ansamna nagasing namna khundaba mafam singna kaukiba economic blockade handokrabanina imphal yobu yaragani haibagi nungaiba wakal imphal tamna lakhibani adubu laibak thibidi ngarangdagi kangpokpida irang amuk toksilakpadagi makhoi wakal asoba polamama thangatpaga manakhi loinana numit nini amuk total shutdown laukthokhiba asina driver sing hainingai leitan awaba mayuknari haina makha takhi matam sangna lambi da phairaga leirakpana driver singi marakta anayek yorakpa yaure kotuna sangchiliba pungni fugani pangi total shutdown singi matana kotu media cell thokip sirola man hai lamdam masida yamna asan mirai naiba mongna lo amasum order ngakna ba khona bada satharak liba khongthang asina Kuki Zo phurupu khoirang khosauna hale lamdam masida thokliba miyamna yaningda ba thawong kaya asina maram moiraga Kangpokpi district asida ngasi ayuk pung 6 taba matamdagi hauraga November 19 fauba pung nifugani pan total shutdown laukthokpani masi mapung oina maite amasum Kuki Zo singi marakta lo amasum order ngakpada manaba yengna ba demand tawduna lakpani masida kariguma Kuki singi demand asi pidaba tarabadi makhataba khongjang sing miyamga tanaraga lepkani hairi total shutdown asida kotu unit sing press ka mari leinaba sing emergency service sing ga mari leinaba sing ni kom thokani total shutdown sa tharinga gi maraduda Kangpokpi district manungda lariba dukan sing lalonitik ki mafam sing mairoisang sing national highway sing gi gari sing sen khidi hairi atopa pawamdana Kuki mari pha khibada senaba ama phare thas gi tareta Kangsuptagi Kuki Phuruki miyoi mari phabra senaba miyoi ama police ta fare hairi namidadu gi ayukta Kangsup singkhongda bolero amada Kuki Phuruki nu pawhum tonglaga Susampur gi leimakhong tamna lakhibani makhoina lakpagi lambi da miyamna mob sagalaktuna miyoi mari pharaga pukhibagi thawdok thokhi police ki pawnhai thawdodur senaba miyoi sing phokatnaba makhatana thibhumgi thabak sing sathari ngasi gi oina Manipur gi district sing da checkpoint Sama kuntraga manga thamduna irang asiga mari lainana check tawigi thabak sathabada miyoi lising amaga satruka nifugomda detain tawki hari amaramdana Kuki singna social media da aranma sandokpa leptri Manipur government state asida thuklib irang sin laksinana bagi damak social media da aranma pamdaba mani kanglu masel nuksin haloidaba oye madi photo video na singma thagat pa thingna bagi dama internet service ta thingma thamlabasu Kuki Zo gi tungan social media account singna sasinaba aranma madi oidaba propaganda kaya sandokpa leptri ngasi wakal leitadraba nupa ama national highway kuntraga taret ki Imphal West district amasung Kangpokpi district ki lonaba Kotlen tamna cycle tongduna salamada police na thengna hoduna mayumgi mi sinakibagi paw social media da viral oikraba matungda Facebook page Zo Highlands koba account amada Zo miyambo aramai tingol na phaduna tamthina hatkrabasu aramai tingol gi member oina nupa ama Zo gi miyamna 9mm pistol amaga loinana Scotland village ta phavane aduba miyoibagi minungsi yenglaga tekta kaidana thadokre asiguma thong si Zo kanglukki minungsi leiba matawni Zo miyamgi dama sakthok haina phongdokli Zo Highlands na thakalagliba wapamadura iramdam ipau India Today Amit Shah and Biren Singha BJP Urkul Times Narendra Modi amasum Manipur News Update ta address tawri Zo Highlands na makhoigi post aduna ngasi police na detain tawkiba nupa adugi photo amasum 9mm gi pistol amadi maru utpa photo amus thakalaki Pona phamna cross check tawba matamdani makoina thakalagliba 9mm pistol adudi psprices.com dagi lakthokpa photo oiramki tasengna thokiba thawdo adri wakal leitadraba nupa ama lambi edugi akoibada mathau tawba security personnel singna nupa adu kadaida satlino haina hangbaga loinana maku wakal leitadre khangmadagi mafam adu khamlaga mayungi mising kauduna sinakhibane hari loshilak poina atopa pawam relief camp da laidibi nupi singna saba laiphadibi malem goina asauba ithilama piri pre-sale campaign US dollar lising taraga mathugi order torakre Manipur thoklibi irang asiki saitheng phangduna mayum thadok relief camp sangjafam lauduna lairibi nupi singna sahab laiphadibi malemgi oina asob ithilama piba ngamkhibaga loinana October 3 tagi November 5 phawbada pre-sale campaign da malemgi mapum kyadagi US dollar lising taraga mathugi order torakre Manipur gi irang sugalaba imung singi nupi singna sahab laiphadibi asi hana thajarama sangdagi hendok tu nupi singbu hena thongna piba Wari Singbulam Wakal Fatana Buhunabigi Asoba Ihoa Moikre. Singapore based over international brand ama oiriba 1 million heroes na honaduna station hop haina maming thonduna Japanese craft art ama oiriba Megorimibo relief camp the lady nupi sina puthokli haina promotori
ꯂꯥꯏꯐꯗꯕꯤ ꯑꯁꯤ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏ ꯃꯦꯇꯔꯤꯌꯦꯜꯁ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯋꯥꯔꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯥꯛꯂꯤ ꯃꯁꯤꯅ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯃꯌꯨꯝ ꯃꯩꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯟꯖꯦꯟꯅꯔꯕ ꯃꯤ 60,000ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯤꯔꯦꯜꯕꯨꯁꯨ ꯁꯤꯡꯊꯥꯔꯤ ꯂꯥꯏꯐꯗꯕꯤ ꯑꯁꯤ ꯑꯣꯛꯇꯣꯕꯔ 8ꯇꯒꯤ ꯅꯕꯦꯝꯕꯔ 5 ꯐꯥꯎꯕ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯤ-ꯁꯦꯜ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗꯔ ꯇꯧꯔꯛꯄꯗ $13,000 ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯅꯣꯔꯊ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯛꯄꯅ ꯃꯁꯤꯡ ꯌꯥꯝꯂꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯑꯦꯁꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤꯁꯨ ꯑꯣꯔꯗꯔ ꯇꯧꯔꯛꯂꯤ 1 ꯃꯤꯂꯤꯌꯟ ꯍꯤꯔꯣꯁꯀꯤ ꯃꯈꯥꯗ ꯚꯤꯖꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯣꯅꯤꯁ ꯀꯔꯝꯅ ꯍꯥꯏ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯤ-ꯁꯦꯜ ꯀꯦꯝꯄꯦꯟ ꯑꯁꯤ ꯍꯥꯟꯅ ꯈꯜꯂꯝꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯁꯔꯨꯛ 2 ꯍꯦꯟꯈ꯭ꯔꯦ ꯀꯦꯝꯄꯦꯟ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤ ꯆꯨꯝꯅꯒꯤ ꯃꯁꯤꯡ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯃꯔꯤ ꯑꯗꯨꯅꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯑꯋꯥꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯒꯤ ꯋꯥꯔꯤ ꯇꯝꯖꯕ ꯑꯃꯁꯨꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯥꯔꯇꯤꯁꯟꯁꯤꯡꯗ ꯂꯩꯔꯤꯕ ꯍꯩꯁꯤꯡꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞ ꯑꯗꯨ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯗꯛꯁꯟꯒꯤ ꯐꯦꯁꯇ ꯂꯩꯔꯦ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯅꯨꯄꯤ ꯑꯥꯔꯇꯤꯁꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯥꯏꯐꯗꯕꯤ ꯑꯗꯨ ꯁꯥꯕꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯑꯁꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯥꯏ ꯆꯨꯝꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯂꯤꯅꯕ ꯍꯣꯠꯅꯔꯤ ꯂꯥꯏꯐꯗꯕꯤꯁꯤꯡ ꯑꯁꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯆꯧꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃ ꯌꯧꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ ꯂꯥꯏꯐꯗꯕꯤꯁꯤꯡ ꯑꯁꯤꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯟꯕ ꯂꯩꯇꯕ ꯃꯔꯤꯡꯖꯦꯜꯒꯤ ꯑꯆꯧꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯂꯒꯅꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯕ ꯉꯝꯅꯕꯒꯤ ꯑꯆꯧꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯔꯒꯅꯤ ꯁꯦꯔꯧꯗꯒꯤ ꯂꯥꯛꯈꯤꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯊꯣꯏꯂꯩꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯤꯆꯤꯡ ꯍꯣꯝ ꯑꯁꯤ ꯏꯟꯃꯦꯠꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯑꯆꯧꯕ ꯑꯁꯥ ꯑꯃ ꯑꯣꯏꯔꯦ ꯂꯥꯏꯐꯗꯕꯤ ꯁꯥꯕ ꯑꯁꯤꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯏꯔꯥꯡꯅ ꯁꯣꯛꯍꯟꯕꯗꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯁꯤꯅ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯅꯨꯡꯅꯥꯡꯕ ꯑꯗꯨ ꯀꯣꯛꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ